natra aduna khallaga tang leibnadi kanaroi akhoi thabok oina pangthokpa machangi aduga akhoi thaba ase hawbam matamda akhoi tandaba matang kya warakpa matang kya struggle kya ma thengnarakani adubu akhoi na hawgena hawjaloba taragadi akhoi na punchide hek mai paktribo thadokba yadre aduna hona ba sing nganna hausi maramdi nganna hona ba hawba taragadi nganna mai pakani thengna hona ba hawba taragadi thengna mai pakani adubu struggle di chap managani यानिंगदी कमेंट yes ana comment option biramo aduga izungaire aina migi akiba natragana aigi atan basina maram orega aina hosik pro videography se horam da taragadi mayam love and support gi hosik aina youtube da 25000 subscriber yoge tawriba amasung instagram da 20000 follower yoge tawriba se yoram da yai aduga tha ta gena hosik paisa su khara thokpa ngam se ngamam da yai aduna ai khoizu migi akiba amso akhoi gi atan bas lauthoga akhoi na ai shi ma tawragadi punchi da mai pakani paisa thokani ne khanjari ba thaba do hawzal asi thengtha da bida